Miyamgi mihut haibeside Centergi Luchingmal Singda Takshin Manghambage Maril Yaogadabani Haina RBI Athwaligi National General Secretary Maheshwar Thounaojam Pungdukre Rashtriya Biosri Yosna RVY Amade ADIP Assistant to Disabled Persons Scheme Gi Makhada Composite Regional Center Infal Amade Pradhan Mantri Dayaksa Kendra PMDK Infal Kusamnaraga Kaishamthong Irom Pukri Mapal Community Hall Pangthokiba Assessment Camp Amada Wafam Asimahakna Pungdukibane Kaishamthong ACG Ward number 11 Amadi 12K Ahalsingi Oina Pangthokiba Assessment Camp Aduga Mari Lainana Mahakna Hai Lamdam Asigi Miyam Ase Central Sponsor Scheme Singi Matangda Khangba Yamna Watli Masi Pangthokiba Assessment Camp Asina Miyam the Kanaba Fanghalabanina Miyam the Assessment Camp Asi Karino Haibadu Khangle Asigumba Kanaraba Atopa National Scheme Kaya Aman Lairakaso Licham Miyam Ayambana Khangde Central Scheme Sing Ase India Citizen Sing Dagi Lakpa Tax Manina Miyam the Fanghan Bane Sanfam Ase MP MLA Singi Purit Kaudagi Putoklaga Sam Kibe Scheme Amatana Hidase Aikoi Kangwina say India Langak na Bitarapa Central Sponsor Scheme Kaya Aman Lairabaso Miyam Awareness Later Bana Scheme Sing Ase Lamdam Asida de Kana from Kangdabana Ayambane Miyam gi mihut oyiba singnasu Central Scheme Sing ase Miyam de yahon bagi mahut election naksilak lambi koilas khara thaba khongban khara kotpa sel khara yen banade ahongwa purakpa ngamloi MLA singsu AC room dagi thokpiraklo bot naksilak sak utpagi thabak tokpiro hainasu mahangna haike aduna CDD akoy scheme miyam sin lawgadamni masa MLA ke mari leina bamta nate lawgadamni aduga aikoina haigadamni karino haimtam thabak se akoina Sigumba mayam scheme mayam se akoi gi sen dagi central gi oro state gi oro akoi na ka gi ba tax dagi sema pa scheme ni ko MLA natra ka mantri ma gi phigao de pira pa scheme am ta datte ba si mayam se ko khumi na gadam ni aduna tasena akoi na pamali thabak haubudu ni akoi Ministry of Social Justice and Empowerment gi makha da leiba akoi CRC amasung PMD ke infal go sigumba officials mayam sina praja mayam da yohonna bohona pada akoi ga kusam naraga tawbasi da yamna thongna phana akoi bureaucrats mayam sigumba sasenga thabak tawgena thokserapa praja gi seba tawgena thokserapa bureaucrats mayam sisu akoi thagat tabangamde thagat chai adu kusam naraga akoi sigumba scheme se akoi khangjaba ujaba akoi na di hujik direct system manung da yawbadi natabadina akoi na khangjaba ujaba singsidi angam mathai hona rakanda akoi CP na bohona jagani